ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯦꯛꯁꯅ ꯄꯤ ꯊꯟꯅꯤ ꯀꯥꯏ ꯕꯣꯏ ꯐ꯭ꯔꯦꯟꯁꯦꯀꯣ ꯑꯩꯅ ꯀꯣꯏꯅꯔꯛꯄ ꯅꯨꯄꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯆꯦ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯁꯤꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯞꯁꯦ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤ Hi guys ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯁꯤꯒꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯤꯒꯁꯦ ꯏꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ Q&A ꯇꯧꯖꯦꯅ ꯊꯥꯒꯠꯈꯤꯕ ꯐꯣꯇꯣꯗ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯖꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯦꯗ꯭ꯔꯦ ꯃꯤꯠ ꯄꯥꯒꯨꯝꯕ ꯑꯥꯏꯁꯇꯦꯞꯀꯨꯝꯕꯗꯣ ꯅꯞꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯇꯣꯔꯦꯕ ꯌꯨꯝꯗ ꯊꯣꯛꯂꯛꯇꯣꯔꯕꯅꯤꯅꯅꯦꯀꯣ ꯑꯩꯁꯦ ꯏꯁꯥꯅꯁꯨ ꯈꯪꯖꯩꯕ ꯀꯦꯔꯀꯥꯟꯗ ꯁꯛꯁꯦ ꯄꯨꯔꯥ ꯑꯩ ꯃꯥꯟꯗꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯄꯨꯔꯥ ꯑꯃ ꯑꯣꯜꯂꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯦꯔꯒꯗꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯌꯨꯝꯗꯒ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯃꯤꯒ ꯊꯦꯡꯅꯔꯒ ꯁꯛꯀ ꯈꯪꯕꯤꯗ꯭ꯔꯗꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟ ꯀꯦꯗ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯋꯥꯍꯪꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯦꯛꯁ ꯀꯥꯏꯗꯤ ꯌꯥꯝ ꯍꯪꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯕ ꯍꯧꯔꯁꯦꯕꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯇꯣꯁꯤꯗꯅꯦꯕꯀꯣ ꯃꯌꯥꯝ ꯍꯪꯕꯤꯔꯛꯏꯗꯣ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯑꯩ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯝ ꯄꯤꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦꯀꯣ 64 ꯈꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯅꯝ ꯂꯣꯏꯕꯒ ꯑꯩ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯦꯞꯁꯟꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯀꯛꯊꯠꯀꯦꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯒ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯛꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯀꯦꯞꯁꯟꯁꯦ ꯑꯣꯟꯊꯣꯛꯀꯦꯅꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯛꯑꯒꯦ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯦ ꯐꯤ ꯏꯜꯂꯒ ꯂꯩꯁꯥ ꯆꯟꯗꯣꯜ ꯊꯤꯟꯕꯗꯣ ꯌꯥꯝ ꯄꯛꯆꯩ ꯅꯣꯏꯒꯤ ꯃꯧꯁꯦ ꯀꯌꯥꯅꯣ ꯅꯪꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯇꯩꯁꯨ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯛꯑꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯇꯤꯟꯅꯥꯏꯌꯦ ꯑꯩ ꯌꯥꯝ ꯐꯖꯩ ꯐꯤ ꯏꯜꯂꯒ ꯂꯩꯁꯥꯅꯕꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯩꯉꯣꯟꯗ ꯐꯤ ꯏꯜꯂꯒ ꯅꯝꯕꯁꯦ ꯐꯖꯩ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯉꯣꯟꯗ ꯏꯁꯥꯁꯨ ꯆꯥꯎꯈꯠꯂꯕꯅꯤ나 ꯐꯤꯔꯣꯜ ꯑꯇꯣꯞꯄ ꯂꯩꯗꯅ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯖꯤꯟꯁꯀꯨꯝꯕ ꯀꯔꯤ ꯀꯔꯥ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯁꯦꯠꯄꯗꯣ ꯑꯩꯉꯣꯟꯗ ꯏꯁꯥꯅꯁꯨ ꯈꯪꯉꯦꯕ ꯆꯥꯟꯅꯗ꯭ꯔꯦꯕꯀꯣ ꯄꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯐꯤꯒꯨꯝꯕꯁꯦ ꯌꯥꯝ ꯏꯟꯅꯤꯡꯉꯦ ꯌꯥꯝ ꯊꯤꯅ ꯏꯟꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯥꯝꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯔꯩꯕ ꯈꯔ ꯁꯦꯠꯂꯤꯗꯅꯦꯕ ꯑꯩꯁꯨ ꯑꯅꯧꯕ ꯃꯌꯥꯝꯗꯣ ꯁꯦꯠꯂꯒ ꯅꯝꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩ ꯂꯩꯕ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗ ꯈꯔꯗꯤ ꯂꯩꯍꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯁꯦꯠꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨ ꯁꯦꯠꯂꯒꯁꯨ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯑꯍꯨꯝꯅꯦꯕꯀꯣ ꯑꯩꯅ ꯑꯇꯣꯝꯕꯤꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯁꯦꯁ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯄꯨꯂꯞ ꯌꯥꯎꯍꯜꯂꯛꯄꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯌꯨꯝꯗ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯗꯧꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅꯕꯁꯦ ꯄꯨꯂꯞꯁꯦ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯉꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯇꯣꯈꯥꯏ ꯂꯩꯅꯕꯗꯣ ꯇꯥꯟ ꯁꯨꯡꯆꯥ ꯆꯥꯗꯕꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯇꯥꯟ ꯆꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯝꯃꯤꯟꯅꯕ ꯌꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯊꯣꯛꯑꯒꯗꯤ ꯑꯩ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯨꯛꯕꯥꯡꯒ ꯇꯧꯊꯔꯛꯀꯦ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇꯀꯣ ꯃꯌꯥꯝ ꯁꯥꯅꯩꯂꯦ ꯄꯥꯝꯃꯦ ꯍꯥꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯣꯅꯥꯎꯟꯁꯦ ꯁꯣꯏꯔꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯀꯩꯅꯣ ꯀꯕꯨꯏꯒꯨꯝꯕ ꯃꯥꯜꯂꯦ ꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯁꯨ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯑꯩꯈꯣꯏ ꯂꯣꯟ ꯃꯇꯦꯛ ꯑꯃꯇꯪꯁꯨ ꯉꯥꯡꯕꯤꯌꯨ ꯅꯪꯆꯨ ꯉꯧꯏ ꯂꯩ ꯍꯥꯏꯔꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯦ ꯍꯥꯏ ꯅꯪꯆꯨ ꯉꯧꯏ ꯂꯩ ꯑꯩ ꯄ꯭ꯔꯣꯅꯥꯎꯟꯁꯦ ꯁꯣꯏꯔꯒꯁꯨ ꯉꯥꯛꯄꯤꯌꯣ ꯑꯗꯣ ꯑꯩ ꯉꯥꯡꯉꯦꯀꯣ ꯅꯪꯆꯨ ꯉꯧꯏ ꯂꯩ ꯀꯩ ꯖꯥꯇꯤꯁꯦ ꯈꯪꯉꯒꯗꯤ ꯑꯩ ꯈꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯃꯥꯜꯂꯦ ꯀꯕꯨꯏ ꯑꯣꯏꯔꯒꯅ ꯑꯩ ꯂꯣꯜꯂꯛꯑꯒꯦ ꯀꯕꯨꯏꯗ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯗ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕꯅꯤꯗ ꯁꯤ ꯈꯪꯉꯦ ꯑꯗꯣ ꯀꯕꯨꯏ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯝ ꯄꯥꯝꯃꯦꯒ ꯍꯥꯞꯄꯁꯤꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇꯅ ꯔꯅꯤꯕꯂꯥ ꯁꯦꯔꯥꯝ ꯍꯥꯏ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯀꯣꯃꯦꯟ ꯄꯤꯕꯤꯕꯅꯦꯕꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯣꯏꯅ ꯄꯤꯔꯛꯄ ꯕꯦꯗ ꯀꯣꯃꯦꯟ ꯄꯤꯕꯅ ꯀꯅꯥꯅꯣ ꯑꯐꯕ ꯄꯤꯕꯅ ꯀꯅꯥꯅꯣꯁꯦ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯒꯠꯄꯤꯕ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯌꯦꯡꯉꯝꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯝ ꯔꯅꯤꯕꯂꯥ ꯁꯦꯔꯥꯝ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯩ ꯁꯦꯅꯤꯌꯔ ꯑꯣꯏꯗꯣꯏꯔꯥ ꯑꯩꯉꯣꯟꯗꯩ ꯖꯨꯅꯤꯌꯔ ꯑꯣꯏꯗꯣꯏꯔꯥꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯨꯒ ꯃꯊꯪꯒꯤꯁꯤꯅꯀꯣ ꯀꯤꯝꯖꯥꯅꯨ ꯒꯥꯡꯇꯦ ꯍꯥꯏꯌꯦꯕꯀꯣ when are you planning to have second baby ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯁꯥꯏꯌꯣꯜꯁꯦꯀꯣ ꯆꯍꯤ 3ꯒꯨꯝꯕ ꯃꯄꯨꯡ ꯐꯥꯔꯗꯤꯅꯦꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯁꯥꯏꯌꯣꯜꯁꯦ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯆꯍꯤ 3ꯒ ꯁꯨꯔꯀꯥꯟꯗ ꯑꯃꯨꯛ ꯄꯣꯛꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇꯅ ꯆꯤꯡꯈꯩ ꯉꯥꯟꯕ ꯂꯩꯁꯥꯔꯤꯀꯥꯟꯗꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯧ ꯑꯣꯏꯔꯁꯨ ꯐꯖꯩꯌꯦ ꯆꯦ ꯍꯥꯏ ꯑꯩ ꯂꯩꯁꯥꯔꯤꯉꯩ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯎꯍꯧꯔꯝꯃꯒ ꯑꯩ ꯁꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯊꯥꯒꯠꯂꯤꯁꯦ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅꯦ ꯃꯧ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯥꯕꯅꯦ ꯂꯩꯁꯥꯔꯛꯄꯒ ꯐꯪꯉꯛꯇꯦ ꯑꯗꯣ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁꯤꯅ ꯁꯒꯣꯜꯁꯦꯝ ꯗꯥꯏꯅꯥ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯕꯦꯠꯁꯇꯤ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯏꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯀꯣ
ꯑꯗꯣ ꯅꯣꯡꯃ ꯄꯨꯟꯊꯣꯛꯑꯒ ꯁꯤꯡꯖꯨꯔ ꯀꯩꯅꯣꯝꯃ ꯐꯖꯅ ꯆꯥꯊꯔꯁꯦ ꯑꯗꯨꯗꯨꯒ ꯑꯩ ꯑꯗꯨꯝ ꯄꯨꯟꯕ ꯃꯤ ꯃꯌꯥꯝꯅꯦꯀꯣ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ 이번에ꯃꯨꯛ ꯄꯨꯜꯂꯒ ꯌꯦꯡꯉꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯊꯪꯗꯅ ꯕꯤꯖꯤꯌꯥ ꯐꯥꯟꯖꯧꯕꯝ ꯍꯥꯏꯕꯀꯣ ꯆꯦꯀꯖꯟꯅ ꯐꯤ ꯏꯟꯕꯁꯦ ꯃꯧ ꯑꯅꯧꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯤꯖꯤꯌꯥ ꯑꯗꯣ ꯃꯊꯪ ꯏꯜꯂꯛꯑꯗꯕꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨꯀꯣ ꯑꯗꯨꯒ ꯃꯊꯪ ꯀꯣꯃꯦꯟꯇ ꯔꯟꯖꯤꯇꯥ ꯏꯂꯥꯡꯕꯝ ꯍꯥꯏ ꯃꯩꯇꯩ ꯅꯨꯄꯤ ꯃꯥꯜꯂꯦ ꯐꯅꯦꯛ ꯐꯤ ꯁꯦꯠꯄꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯑꯗꯨꯝ ꯁꯦꯠꯂꯛꯇ꯭ꯔꯕꯅꯦ ꯃꯌꯥꯝ ꯁꯤꯁ ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯔ ꯐꯖꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗꯣ ꯈꯔ ꯂꯩꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯏꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩ ꯈꯨꯖꯤꯁꯤꯗꯤ ꯈꯨꯖꯤ ꯂꯩꯇꯦꯕ ꯑꯩ ꯈꯨꯠꯁꯦ ꯆꯥꯎꯃꯟꯗꯅ ꯈꯨꯖꯤꯗꯣ ꯆꯥꯗ꯭ꯔꯕ ꯑꯗꯨꯗꯨꯒꯤꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯃꯦꯟꯇꯒ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯊꯪ ꯀꯣꯃꯦꯟ ꯑꯃꯨꯛ ꯄꯥꯔꯒꯦꯀꯣ ꯃꯦꯂꯣꯟ ꯒꯦꯃꯤꯡ ꯍꯥꯏꯕꯀꯣ ꯆꯦꯆꯦꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤग ꯐꯦꯟ ꯍꯥꯏ ꯕꯤग ꯐꯦꯟꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯂꯣꯟ ꯒꯦꯃꯤꯡ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯔꯤꯉꯩ ꯁꯨꯄꯦꯟꯗꯦ ꯁꯧꯒ꯭ꯔꯤꯒ ꯃꯍꯤ ꯖꯣꯝ ꯇꯣꯠꯂꯒ ꯄꯨꯔ ꯆꯤꯡꯈꯠꯂ ꯆꯥꯕꯗꯣ ꯑꯁ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯗꯨ ꯄꯥꯝꯃꯦ ꯁꯧꯒ꯭ꯔꯤ ꯄꯥꯝꯃꯦ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯌꯦꯟꯁꯥꯡꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇꯅ ꯚꯤ ꯂꯚꯤꯁ ꯕꯤꯁꯤ ꯍꯥꯏ ꯅꯥꯏꯁ ꯁꯤꯁꯇꯔ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯥꯁꯕꯥꯅꯨ ꯁꯥꯅꯤ ꯆꯦꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯄꯥꯛ ꯅꯣꯏꯗꯕ ꯃꯥꯜꯂꯤ ꯃꯧ ꯑꯣꯏꯔꯒ ꯍꯦꯟꯅ ꯅꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯕꯀꯣ ꯑꯩ ꯂꯩꯁꯥꯔꯤꯉꯩ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯑꯩ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯑꯦ ꯀꯦꯖꯤꯁꯦ ꯑꯣꯟꯂꯤ 55 ꯈꯛꯇꯅꯦꯕꯀꯣ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯋꯦꯠꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄꯗꯒꯤ ꯄꯨꯔꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗ 75 kgꯁꯦ ꯑꯣꯏꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯑꯉꯥꯡꯁꯦ ꯄꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯣꯟꯀꯥꯟꯗ 66ꯇ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ 69 70 ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯋꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇꯅ ꯌꯥꯝ ꯆꯟꯗꯥꯅꯤ ꯍꯥꯏꯕꯀꯣ ꯆꯦꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯌꯦꯡꯒꯦ ꯍꯥꯏꯕꯀꯣ ꯑꯩ ꯌꯨꯝ ꯊꯣꯛꯇꯣꯔꯦ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯄꯨꯂꯞ ꯎꯠꯆꯔꯛꯑꯒꯦꯀꯣ ꯉꯥꯏꯕꯤꯔꯣ ꯑꯗꯨꯐꯥꯎꯇꯪ ꯑꯩ ꯍꯟꯗꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯇ ꯗꯌꯥꯂꯣꯡꯖꯝ ꯆꯦꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯂꯞꯁꯦ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯁꯤꯔꯦ ꯐꯥꯔꯁ ꯂꯞ ꯀꯥꯏꯌꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯁꯤꯁꯦ ꯋꯥꯍꯪꯁꯦ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯏꯔꯣꯏꯕꯗꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯍꯪꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯀꯣ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯈꯨꯝꯃꯔꯣꯏꯒꯦ ꯁꯥꯎꯕ ꯌꯥꯗꯦ ꯗꯌꯥꯂꯣꯡꯖꯝ ꯑꯔꯣꯏꯕꯗ ꯉꯥꯏꯕꯤꯔꯣꯀꯣ ꯑꯗꯣ ꯃꯊꯪꯒꯤꯗꯅ ꯕꯤꯅꯤꯇꯥ ꯏꯂꯥꯡꯕꯝ ꯁꯤꯁ ꯑꯐꯕ ꯅꯨꯄꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯣ ꯗꯗꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯕꯤग ꯐꯦꯟ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯑꯁꯥꯝ ꯍꯥꯏꯕꯀꯣ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯁꯥꯔꯗꯒꯤ ꯃꯌꯥꯝ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯀꯣ ꯃꯃꯥꯡꯒꯤꯗ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯗꯤ ꯑꯃ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯀꯁꯥꯔꯗꯒꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯁꯥꯔꯒꯤ ꯃꯤꯅ ꯌꯥꯝ ꯌꯦꯡꯉꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯀꯁꯥꯔꯗ ꯃꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯈꯟꯕꯗꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯕꯤꯅꯤꯇꯥ ꯏꯂꯥꯡꯕꯝ ꯍꯪꯕꯤꯔꯛꯄꯒꯤꯀꯣ ꯑꯐꯕ ꯅꯨꯄꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯁꯦ ꯕꯤꯅꯤꯇꯥꯒꯤ ꯀꯣꯏꯁꯟꯁꯦ ꯂꯨꯗꯤ ꯌꯥꯝ ꯂꯨꯏꯕꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯥꯅ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖ ꯇꯥꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯥ ꯊꯕꯛ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯕꯛ ꯀꯩꯅꯣꯝꯃ ꯆꯠꯂꯝꯗꯥꯏꯗ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯗꯨꯒ ꯉꯥꯛꯇꯪ ꯁꯪꯕ ꯃꯇꯝꯗ नङꯣꯟꯗꯁꯨ ꯑꯗꯨꯝ ꯄꯥꯎꯗꯣ ꯆꯤꯠ ꯆꯥ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯀꯩꯅꯣꯝꯃ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯅꯣꯏꯅꯤ ꯊꯃꯣꯏ ꯁꯦꯡꯅꯔꯒꯅꯤꯀꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯑꯗꯨꯗꯨꯒ ꯀꯛ ꯌꯦꯡꯁꯤꯟꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯤ ꯀꯣꯏꯔꯨꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯍꯩꯅꯗꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯗꯒ ꯀꯛ ꯌꯦꯡꯁꯤꯜꯂꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣꯏꯅꯔꯤꯉꯩꯗꯒ ꯑꯗꯨꯗ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯊꯥꯕꯜ ꯆꯠꯂꯨꯒꯦ ꯍꯥꯏꯔ ꯅꯨꯄꯥꯗꯒ ꯄꯔꯃꯤꯁꯟꯒ ꯌꯥꯝꯅ ꯂꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯅꯦꯀꯣ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯒ ꯊꯤꯡꯕ ꯅꯨꯄꯥ ꯑꯗꯨꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯆꯨꯛ ꯍꯩꯅꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯛꯀꯣꯏ ꯀꯣꯏꯔꯣꯏ ꯃꯥꯅ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯅꯪ ꯍꯥꯏꯔꯒ ꯂꯣꯏ ꯌꯥꯔꯗꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪ ꯍꯥꯏꯔꯒ ꯌꯥꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯅꯤꯗꯣ ꯑꯗꯨ ꯈꯪꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯗꯤ ꯂꯣꯏ ꯌꯥꯏꯕ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯆꯦꯁꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯣ ꯍꯥꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯒꯅꯦꯀꯣ ꯃꯈꯥꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯥꯏꯅꯗꯤ ꯇꯝꯃꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯑꯉꯥꯡꯗ ꯈꯤꯇꯪ ꯆꯥꯎꯔꯒꯅꯦꯀꯣ ꯇꯝꯃꯒꯦꯅ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯄꯣꯊꯥꯔꯤ ꯍꯥꯏꯇꯥꯔꯦ ꯗꯗꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯊꯪꯗꯀꯣ ꯃꯌꯥꯝ ꯂꯛꯁꯃꯤ ꯌꯨꯝ ꯃꯃꯥ ꯁꯥꯕꯤꯒꯦ ꯍꯥꯏꯕ ꯌꯥꯝ ꯊꯣꯔꯛꯑꯕꯅꯤ ꯅꯨꯄꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏꯕꯁꯤꯡꯗꯣ ꯅꯆꯥ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦꯀꯣ ꯚꯥꯏ ꯁꯤꯕꯤ ꯍꯥꯏ ꯂꯛꯁꯃꯤꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯆꯍꯤ ꯀꯌꯥꯗ ꯍꯣꯡꯕꯤꯔꯛꯀꯦ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯅꯤꯡꯖꯩ ꯍꯥꯏꯕꯀꯣ ꯑꯩ ꯆꯍꯤꯁꯦ ꯍꯥꯏꯔꯣꯏꯒꯦ ꯑꯩꯒꯤ ꯕꯔꯊꯗे ꯃꯟꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯕꯔꯊꯗे ꯇꯧꯔꯒ ꯊꯥꯒꯠꯂꯛꯀꯅꯤꯕꯀꯣ ꯑꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯈꯅꯥꯎꯁꯦ ꯀꯪꯁꯤꯜꯂꯛꯏꯅꯦꯍꯦ ꯑꯗꯨꯒ ꯆꯍꯤ ꯀꯌꯥꯗ ꯍꯣꯡꯕꯤꯔꯛꯀꯦ ꯆꯍꯤ ꯁꯨꯗꯅ ꯂꯨꯍꯣꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝꯅ ꯑꯩ ꯆꯍꯤ 13ꯗ ꯂꯨꯍꯣꯡꯉꯦ
aduga samim anjum har ko che se su yam nungsi mayai chel se kai gino che gi khonjel amadi che na wa ngang lak pa duna amu hel nungsi ba thank you so much yam nungsi yo mal abi kwai je hena ai hena nungsi yo fa le ba ka ba se am nungsi mayai chel se kai gino ka har pa se da imai yam tin harawe thank you so much adum nungsi biyo yam nungsi bi bagi ne ba do makata na adum nungsi biyo samim anjum thank you so much amuka johanna aduga mathangda nasima begum hai yam phajai che hai thank you nasima khon de comment adum par ko wa adunga ko on phore me adu me mathangi comment sidana ratan hanjabam hai ko che chahi ka surage chahi hare ko ai birthday manne adu thagal ani video do che kai lam dai no ai se ka dagi ne aduga che hojik kai hotna biri ke ai ke hotna de ai youtube tek tek tu zari comment mathagi comment na myam josita ni ngoma machina punsida yam nungai ki base karam matam da no aduga maje pamjaba manipuri youtuber se kana no maje full support hai ba machina punsida yam nungai ki base karam matam da no karam matam da no hairadi ai chahi ta duk shuru matam ja chahi ta duk ki chahi ja chahi ta duk ki january tha daina april tha bu ja yam tina nungai gi ai punsida yausang ga do ekta le sabi ga phagalak pagi yam nungai ba yausang yawi nungai ba adugumba ke ka do ma khangye ko chahi ta duk shuru masida ai ba chahi ta duk shuru da thina bani aduduna ai chahi ta duk ki matang se yam nungsi aduga machina pamjaba manipuri youtuber se kana no haigadi full support cha hairo ai na pamjaba youtuber haigadi ka sare angel ko ai my video se adum yenge man he hor pa de dum my video ho fa de chit phana da ba tiaw de loi na ma yenge do hana di ko ai ka sare chatla ka sare angel unaru ke ga ma yam khan ba do ka mai thor khang ni ga ni khala yam khang ni ba do fa me ko do hojikati isona sang bidena khangnare ko ibani adum hojikti khangnare adu ibani ti message ani ibani na thana message ani do pa phone do mi amati yaw de do aina ju yam da pamjaba ai favorite youtuber ni na ko yam da harawe adu ga yam da junga ko phawe matam da ai youtube da tri ko da aina yam pamjai yam yeng ni yeng ko adu ga smile khangnare aga ti ga message ka thana yam ti na ngai jani ai di ka science jel adu ga mathangi comment na hena nong ha ko je class kya da yum pan ge ai ro class 10 da jen mane class 11 da honge aduga malengan bo inam hai wache dada duty pung ke ada halake night ka ta base hai nindang hi pung 3 makhai nang ta khrani aduga ayuki pung 3 makhai da loraga halak deba aduga patang na blackpink hai wache I love you che hai I love you too thank you ainu chibi bagi aduga dakil changbom henthoi next ko che gi life da bf ka ya surake aduga hojik se gi dada sina khwai pam jada ba yang da ba thabak ti che na tau ki ba yaw bra si tang hangjage hai ba bf ka ya surake hai boyfriend lo ai ai nga sai mama bi thang ki biaw ni ko ado sidar ne comment je mar sidar ne pire ke comment lo sila tore ko ai pire ke sidam bf ka sura ke ai boyfriend je ko ai na ko ina ba har ga di ai na lai bu pa si ka tan ai gi first love ne ai gi last love ne ai na di ai jai da ru ta ma thi na ne ko ado si ne ka adum hoje phawle am board mi am ko ram ba ko ado adum kan hek ko ina ba ga adum chele lai ko ado na nu pa dai ko na khawtre si ne adu ga chegi da na pa i pam jada ba yani da thabak ti chena da ki ba yaw bra ha ba yamna pam jada ba thabak cha ai hoi ai yam tawe ko ado ma na ba yani da thabak ai taw ba ai dum mai thi ba ma na tina non ha mi je ko ai na tina ru ba da ne ko ai mon da yamna ikai ba yamna chopa sa thi na nang ba adu ma se yam thi na ga ai punchi da ko adu na ai hauji kan di man ha ba ta ni yari je adu ma da ko ham sai taw de adu ga ta ki comment na pe ma no mai them hai pe ma no mai them ha ko che sam sam ba je fa je thank you sam je sang ni nge adum angang po pagi sam yam ken bisi ko sang ga ken gi tu pa wi da ko tel di khara su ken no pa ni ko adu ki ai sam je tel hali ne kha le ga sang halak ke aduga mata comment da ngangak lenati hai che kai lam nei ai sita ne mami mixel entertainment hai ko che ya surage che class kya pawa tam hyoge chahi di ai pati gi dok to thala khang ko aduga ai class kya tam hyoge ai hanta graduation lo da ngai ko aduga che gi inau nu pira sur bala luang je hai ko ai inau nu pina te akoi lekai gi angang ne lekai gi hai akoi sai na sur bala gi baba da da to ine ko aduna sur bala se icha nu pi ni se icha nu pi to ine ba aduga che gi husband kai thabak tok ke hai air force ni thank you question kan birak pagi aduga mathagi comment na tomba le kang ko che gi husband che jena hai ga koi ro na traga che gi husband na hai ra i ro hai ai na hai koi ne aduga debrani che se mo wena lai kam na ena hai lai ga imunga karam na manage tawra pagi che hai biro yam tani nge hai ai mana mo oi na yam na ngona thak chin do mo do adu fu ai no sule ke hamde abui ne bu su yam na ha oi de tu thak su am phai bu ai school jalam dai gumba adu gumba adum abui ne bu dum jang thong ye hala thong ye mai na kham ni bani dang lai bu yum de so adu yam ngai ai ngona awa ba mo oi ga lai tam ni ko ni ne to bu awa ba ga yum da lai ti ngona adu ma cha ni bi imai cha smai na lai mi na bu do ani dang ga le ga dum to bi bu do adu mai na chak man ta wai adu bi awa ba yum da lai ti duga itan lai sham hai ko sister no sai gi duty gi matang kra hai bi oi kamai hai du khang di kai hai ngi chi de dum duty morning afternoon night ga duty smai na tawai ba si ga dane atai kem naite aduga mai thaba ki maram da jamna hai bi adi mo bina adu na ne si tang hai ge
ꯑꯗꯨ ꯃꯊꯪꯗ ꯏꯆꯟ ꯅꯪꯒꯤ ꯍꯁꯕꯦꯟꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯩꯕ ꯃꯇꯝꯗ ꯄꯦꯟꯖꯔꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯩ ꯃꯤꯒꯤꯗꯁꯨ ꯑꯝꯇ ꯎꯖꯗ꯭ꯔꯤꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯁꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯩ ꯅꯨꯄꯥ ꯈꯛꯇꯗꯒꯤ ꯐꯪꯉꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯃꯇꯤꯛ ꯆꯥꯕ ꯄꯩꯁꯥ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯉꯣꯟꯗ ꯂꯩꯕꯁꯦ ꯑꯗꯨꯒ ꯃꯊꯪꯗꯅꯦ ꯗꯥꯏꯁꯤ ꯌꯨꯝꯅꯥꯝ ꯍꯥꯏꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏꯕꯀꯣ ꯗꯥꯏꯁꯤ ꯌꯨꯝꯅꯥꯝ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯏꯌꯣꯜꯁꯦ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀோ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯂꯦꯡꯗꯅ ꯂꯩꯔꯤꯕꯣꯏ ꯈꯜꯂꯒꯅꯤꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯑꯗꯨꯒ ꯂꯩꯁꯥꯔꯤꯉꯩ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯕꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯁꯥꯔꯤꯉꯩꯒꯤꯁꯨ ꯂꯩꯁꯥꯔꯤꯉꯩꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯗꯦꯟ ꯂꯥꯡꯒꯣꯜꯖꯝꯆꯦꯒꯤ ꯃꯁꯦꯡꯕꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏ ꯁꯦꯛꯇꯥꯗꯅꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯕ ꯆꯦꯁꯦ ꯃꯧ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖꯇꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯅꯕꯤ ꯃꯧ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯀꯥꯏꯅ ꯅꯣꯛꯅꯕꯒꯨꯝꯕ ꯑꯗꯩ ꯑꯋꯥꯕ ꯏꯀꯥꯏꯕ ꯊꯦꯡꯅꯕ ꯌꯥꯎꯕ꯭ꯔꯥ ꯏꯆꯦꯗ ꯑꯩꯅ ꯁꯤ ꯍꯪꯖꯩꯁꯦ ꯏꯆꯦꯗ ꯂꯥꯟꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣꯛ याꯎꯗꯕ ꯃꯤꯕꯨ ꯁꯤꯗꯕ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯕꯒꯤ ꯏꯆꯦꯗꯁꯨ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯪꯖꯕꯅꯦ ꯃꯈꯣꯏꯗ ꯏꯆꯦꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯈꯣꯏꯗ ꯏꯆꯦꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯃꯧ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯅꯣꯛꯅꯕꯒꯨꯝꯕ ꯂꯩꯗꯤ ꯂꯩꯔꯝꯅꯤꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯃꯤꯅ ꯉꯥꯡꯅꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯉꯥꯡꯉꯁꯨ ꯑꯃ ꯉꯥꯡꯉꯁꯨ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯅꯥꯆꯨꯡꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯀꯩꯝꯇ ꯈꯜꯂꯨꯗꯦ ꯑꯗꯨꯗꯨꯒ ꯁ꯭ꯀꯨꯜꯗꯒ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯈꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯕꯨꯗꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁꯀꯤ ꯍꯦꯟꯕ ꯃꯤꯅꯒ ꯑꯁꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯁ꯭ꯀꯨꯜꯗ ꯅꯨꯡꯇꯤ ꯀꯥꯔꯛꯏꯁꯦ ꯃꯌꯨꯝꯗ ꯊꯕꯛꯀ ꯂꯩꯇ ꯖꯥꯠꯂꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯒꯨꯝꯕꯗꯤ ꯃꯤꯅ ꯇꯝꯃꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯑꯩꯒꯤꯗꯃꯛꯇ ꯋꯥꯊꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯤꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯉꯥꯡꯅꯕꯤꯕꯗꯣ ꯑꯗꯨꯗꯪ ꯑꯩꯅ ꯍꯔꯥꯎꯖꯩꯁꯦ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯔꯒꯁꯨꯅꯦꯀꯣ ꯑꯩꯒꯤꯗꯃꯛꯇꯕꯨ ꯉꯥꯡꯅꯕꯤꯔꯕ ꯑꯩ ꯂꯣꯏꯅꯃꯛ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯩꯁꯥ ꯊꯝꯕꯤꯔꯛꯄꯒꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯍꯤ ꯆꯦꯒꯤ ꯁꯥꯏꯒꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯒ ꯌꯨꯝ ꯄꯥꯜꯂꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅ ꯁꯤꯟꯅꯔꯒ ꯌꯨꯝ ꯄꯥꯜꯂꯤꯔꯣ ꯅꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯕꯤꯔꯛꯎꯕ ꯍꯥꯏꯕꯀꯣ ꯑꯀꯣꯟꯕꯗ ꯑꯣꯏꯅ ꯂꯤꯔꯒꯦ ꯁꯦꯁ ꯑꯩꯈꯣꯏ ꯁꯥꯏ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯑꯒ ꯑꯗꯨꯝ ꯂꯧꯅꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯑꯗꯨꯝ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯩꯅꯦ ꯑꯗꯣ ꯋꯥꯔꯤꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯔꯒꯦ ꯗꯦꯕꯤꯇꯥꯁꯤ ꯍꯥꯏꯁꯦ ꯍꯥꯏꯕꯀꯣ ꯆꯦꯒꯤ ꯅꯨꯄꯥꯅ ꯆꯍꯤ ꯀꯌꯥ ꯍꯟꯒꯦ ꯍꯥꯏꯕꯀꯣ ꯆꯍꯤꯁꯦ 10 ꯁꯨꯃꯥꯏꯅ ꯍꯜꯂꯦ 10 ꯁꯨꯃꯥꯏꯅ 11 ꯗꯥꯏꯔꯦꯛ ꯃꯄꯨꯡ ꯐꯥꯗꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯜꯂꯦ ꯑꯗꯨꯒ ꯃꯦꯅꯀꯥ ꯍꯥꯏꯕꯀꯣ ꯆꯦꯁꯦ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯔꯛꯀꯦ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯔꯛꯇꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨꯅꯦ ꯃꯊꯪꯗ ꯃꯥꯏꯕꯝ ꯖꯦꯁꯤꯀꯥ ꯆꯦꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯑꯣꯏꯕꯤꯔꯛꯀꯦ ꯍꯥꯏꯌꯣ ꯑꯩ ꯁꯤꯔꯦ ꯅꯣꯡꯃꯗ ꯑꯩꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯀ꯭ꯂꯥꯁ 10ꯗꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀ꯭ꯂꯥꯁ 10ꯗ ꯊꯦꯡꯅꯩꯅꯦ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯕꯨꯜ ꯍꯁꯦꯟ ꯍꯥꯏꯕ ꯆꯦꯒ ꯗꯗꯥꯒꯁꯤ ꯆꯍꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯀꯦ ꯑꯗꯣ ꯆꯦ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯛꯎ ꯆꯦ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯕꯨꯜ ꯍꯁꯦꯟ ꯑꯩꯈꯣꯏ ꯁꯥꯏꯒ ꯑꯩꯒꯁꯦ ꯆꯍꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯒꯦ ꯆꯍꯤ ꯐꯥꯗꯦ ꯁꯨꯞꯅꯇꯪꯒꯤ ꯊꯥ 1 ꯃꯈꯥꯏ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤ ꯂꯧꯅ ꯂꯩꯅꯔꯛꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯦ ꯌꯥꯝ ꯁꯥꯡꯅ ꯀꯣꯏꯅꯔꯒꯗꯤ ꯀꯥꯏꯅꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯌꯥꯝ ꯇꯦꯟꯅ ꯅꯨꯡꯁꯤꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯗꯦꯕꯥꯖꯨꯁꯤ ꯕ꯭ꯂꯣꯛ ꯍꯥꯏꯕꯀꯣ ꯄꯤꯛꯁꯦ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯁꯤꯁ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯗꯦꯕꯥꯁꯨ ꯕ꯭ꯂꯣꯛ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯄꯤꯛꯆꯔꯁꯦ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤꯗꯣ ꯑꯩ ꯕꯔꯊꯗꯦ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛ ꯈꯪꯒꯅꯤꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯗ ꯇꯧꯕꯅꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕ ꯑꯗꯣ ꯅꯪꯒꯤꯁꯨ ꯇꯧꯒꯦ ꯍꯧꯖꯤꯛꯇꯣ ꯁꯤꯗ ꯂꯩꯁꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒꯦꯀꯣ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯃꯒꯦ ꯑꯣꯜ ꯌꯥꯔꯦ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯕꯦꯟꯁ ꯕꯤ ꯕꯦꯆꯥ ꯑꯦꯛꯁ ꯀꯌꯥ ꯂꯩꯔꯛꯀꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯩꯗꯤ ꯉꯥꯎꯖꯩꯗ ꯑꯩꯗꯤ ꯑꯦꯛꯁ ꯀꯌꯥ ꯂꯩꯔꯛꯀꯦ ꯑꯦꯛꯁꯁꯦ ꯆꯥꯝꯃꯃꯨꯛꯇꯤ ꯂꯩꯔꯛꯑꯦ ꯀꯥꯏꯅ ꯑꯦꯛꯁ ꯑꯝꯇ ꯂꯩꯖꯔꯛꯇꯦ ꯑꯦꯛꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯦꯛꯁꯅ ꯄꯤꯛ ꯊꯟꯅꯤ ꯀꯥꯏ ꯑꯗꯨꯒ ꯁꯨꯝ ꯅꯣꯛꯁꯦ ꯇꯧꯕꯅꯤꯗꯀꯣ ꯃꯌꯥꯝ ꯃꯊꯪꯗ ꯖꯣꯂꯤ ꯌꯨꯝꯅꯥꯝꯁꯦ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯆꯍꯤ 17ꯗ ꯑꯗꯨꯒ ꯅꯥꯔꯒꯦꯁ ꯑꯦꯝ ꯍꯥꯏ ꯆꯦꯆꯦꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯊꯣꯛꯂꯛꯑꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯊꯥꯕꯜ ꯀꯥꯎꯊꯕ ꯂꯥꯛꯑꯣ ꯃꯊꯪꯗꯅ ꯃꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯃꯊꯪꯗ ꯃꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯑꯗꯣ ꯆꯦ ꯑꯣ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅꯅꯦ ꯃꯊꯣꯏ ꯂꯥꯏꯁ꯭ꯔꯝꯀꯣ ꯑꯗꯣ ꯆꯦ ꯑꯍꯥꯟꯕꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯏꯇꯩꯁꯦ ꯀꯩ ꯊꯕꯛꯅꯣ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯁꯨꯕꯗ ꯏꯇꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯥ ꯑꯦꯌꯔ ꯐꯣꯔꯁꯅꯤ ꯑꯗꯨꯗꯨꯒ ꯆꯍꯤꯁꯦ 33 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ 34 ꯑꯣꯏꯔꯛꯇꯣꯏꯕ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯅꯟदिꯅꯤ ꯁꯤꯡꯍꯥꯆꯦꯁꯦ ꯁꯝ ꯁꯥꯡꯕꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯊꯪꯗꯅ ꯆꯦꯜꯁꯤꯌꯥ ꯁꯣꯔꯣꯛ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯀꯣ ꯆꯦꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯌꯨꯝ ꯄꯥꯜꯂꯛꯀꯦ ꯍꯥꯏꯕꯀꯣ ꯀ꯭ꯂꯥꯁ 11ꯗ ꯂꯨꯍꯣꯡꯕꯅꯦ 10 ꯆꯦꯜꯂꯒ ꯑꯗꯨꯒ ꯃꯊꯪꯗꯅ ꯚꯦꯂꯦꯟꯇꯤꯅꯥ ꯂꯥꯏꯇꯣꯟꯖꯝ ꯆꯦꯒꯤ ꯌꯨꯝꯁꯤ
ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯄꯨꯡꯗꯣꯡꯗꯒꯤꯅꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯥꯎꯔꯦꯝ ꯔꯣꯍꯤꯅꯤ ꯁꯤꯁꯨ ꯃꯥꯟꯅꯔꯦꯀꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕꯅꯦ ꯑꯕꯦ ꯌꯨꯝꯅꯥꯝ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯐꯤ ꯐꯅꯦꯛ ꯌꯥꯝ ꯁꯦꯠꯂꯛꯏꯁꯦ ꯑꯉꯥꯡ ꯃꯈꯥ ꯇꯥꯗꯧꯔꯕꯣ ꯍꯥꯏ ꯑꯕꯦ ꯌꯨꯝꯅꯥꯝꯁꯦ ꯑꯩ ꯈꯪꯉꯤꯀꯣ ꯌꯥꯝꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕ ꯅꯨꯄꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕ ꯃꯤꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯃꯃꯤꯡꯁꯨ ꯀꯩꯁꯨ ꯈꯪꯉꯤꯀꯣ ꯑꯕꯦ ꯌꯨꯝꯅꯥꯝ ꯑꯅꯨ ꯁꯤꯡꯍꯥ ꯑꯅ ꯀꯁꯥꯔ ꯅꯨꯄꯤ ꯑꯃꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯤꯁꯦ ꯃꯣꯏ ꯑꯅꯤꯁꯤꯅꯤꯀꯣ ꯑꯉꯥꯡ ꯃꯈꯥ ꯇꯥꯗꯧꯔꯕꯣ ꯍꯥꯏ ꯍꯟꯗꯛ ꯐꯤ ꯐꯅꯦꯛ ꯌꯥꯝ ꯁꯦꯠꯂꯦ ꯑꯉꯥꯡ ꯃꯈꯥ ꯇꯥꯒꯗꯕ ꯆꯍꯤ 2-3 ꯋꯥꯠꯂꯤ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯀꯕꯤꯇꯥ ꯅꯤꯡꯊꯧꯖꯝꯅꯀꯣ ꯆꯦꯁꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯀꯥꯟꯗꯒꯤ ꯅꯨꯄꯥ ꯆꯦꯁꯦ ꯁ꯭ꯀꯨꯜ ꯇꯝꯃꯤꯀꯥꯟꯗꯒꯤ ꯅꯨꯄꯥ ꯈꯪꯅꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯆꯦꯒꯤ ꯁꯥꯏꯖꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯦ ꯍꯥꯏ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯀꯥꯟꯗꯒꯤ ꯈꯪꯅꯔꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯑꯩꯈꯣꯏ ꯀꯀꯥꯒ ꯇꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯊꯦꯡꯅꯔꯒ ꯑꯩꯅ ꯉꯥꯎꯖꯔꯒ ꯁꯨꯃꯥꯏꯅ ꯀꯣꯏꯅꯔꯛꯏꯅꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯔꯒꯦ ꯑꯩꯅ ꯍꯥꯏꯔꯒꯦ ꯄꯀꯨ ꯅꯤꯀꯨ ꯕ꯭ꯂꯣꯛ ꯍꯥꯏ ꯋꯥ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯆꯦ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩ ꯅꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯕꯤꯗꯣꯏꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯃꯒꯦꯀꯣ ꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝꯁꯤꯗ ꯂꯣꯏꯔꯦꯅꯦ ꯀꯣꯃꯦꯟꯁꯦ ꯂꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯀꯣꯃꯦꯟ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯤꯔꯛꯄ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯄꯤꯔꯛꯄ ꯌꯥꯎꯔꯒꯗꯤꯀꯣ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯗꯦ ꯑꯗꯨꯝ ꯁꯥꯎꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯀꯦꯞꯁꯟꯁꯦ ꯑꯣꯟꯊꯣꯛꯆꯔꯒꯦ ꯑꯩ ꯁꯤꯒꯤ ꯀꯦꯞꯁꯟꯁꯦ ꯀꯛꯊꯠꯈ꯭ꯔꯒꯦꯕꯀꯣ ꯑꯗꯨꯝ ꯏꯔꯤꯁꯦ ꯃꯌꯥꯝ ꯊꯝꯕꯤꯔꯛꯑꯁꯨ ꯈꯪꯗꯅꯕ ꯑꯗꯨꯝ ओके कथखरे आई कैप्शन कथखरे अदो मैम वीडियोसे क्या है फीगसे लोना तरे अदुम कमेंट से जिथबग यावब्रदि खानिको अदो यावब लेरगसु मैम वराव बेरनिको अदो अदुदि वीडियोसे लोइसलाजे मैम